Hello mayam, mayam kumai taunarige nugainaribo mayam. Do ngasi se aise ngasi dagi se aina intro ge video se haurage toineba ko kai na ngai ngamdreba. Kai no habada ai ichani pa ga ai phana kuireba ko ai laiminadaba se do hayeng di laani bane ichani pa adudugi aise jam wana ngasi je laidori ai se phana kuina ichani pa thadopagi haraubiduneba ko aise hujik duduna hayeng se magi special day magi birthday numichu oineba ko sinangnaba aina laoina haigibani do ma jausang jauni chakhibaneba ko lamagramda handak ai yauba jausang chatrebane ado moise jausang loire duga bandraga chana khonana tawba loiraga hayeng se laaneba ko aga hayeng se magi birthday se ma aidi tawraroige khanbaneba ko sum cake ka sum ka roige na sum khanbaneba ko adudo aina sum magi date se aina sum keno jengakpada handak se magi popa numit ka date ka se chap chana taayeba ko adugadi aina keno tawre nuaitreba ko cake macha ma sum kakpirage aina ne ka ge handak se aina ko tawraroige na khanbani ado nuaitreba ko haidi dinga numit ka chap chana taabdugadi haidi dindo manghaningdaba haitare ko aduga sum cake macha ma sum ka alani do cake soina ngasi order tawgreba ko order tawishina hoigi magi school gi magi friend gi mama keno mama daneba ko do iche duga aina market sum khara tawna saayeba ko adudugi haina iche da ngasi cake order pi khare hayeng gi se ichani pa da ai mapa da su kaim haitriba ko mapa su ga leminade bane huji aduna mapa da su haideba ko hayeng gi sum surprise ama sum pirage sum harauna ba yena ne adugini ado mayam keno tawgeba ko hujikse nongsu chuthare mayam nongsu handak jam kanna nongsu chuiyeba ko handak se nong aidi lighting da keno tawraga nongsu jam khongna khona kanna khangna khona tawreba ko ado aise sum kayaini haraubana loire wakhan se ijani ba hayeng lak torena ne wakhan nungaibana loire dugi ngai ngamdabagi aina video se haurabani hayeng morning dagi aina video se semge khanbaneba ko ado sanda da su ngasi chatlure aina keno tawre hairu khara hayeng se mai mapom numita hairu khara katpi ge na jumlai da do sanda da su thoureba ko ado sum video se makha tana sum keno hapcharake do yemina seba ko mayam nong su jam kanna tari jengo je nong ga kanna khonga kholaga mayam nong su jam kanna chure mayam karen di chakhare udre mamme light ka pai he kanna sipaga kanna ta thare hello mayam good morning mayam hujik ayuki duk thaba khotpa loireba ko ado isani pajuma hujikta thongare do keno tawge duk thaba khotpa ai puja tawba loireba ko hujik breakfast tawbagi tawrani moidi breakfast tawre na haiba ko do chani pajang halakke mayam sumai laire birthday ni ngasi di magi mayang kangchale khara ada keno tawbagi ilang langal masaje khara pasalaga lae phare masa pasan basibudi adadi lam sana keno tawbani ne sana khona na sum chen khona chen khot tawbani na sana khona tawbagi keno tawra masaje khara mayeng tareyaba ko aduni mayam do makha taba video sum keno ngasi ki kai tawbodo sum jenghalakke mayam da aise huji jumlai da su haira khara katleba ko do sigana mahadev ki tulsi ki aigi tulsi se nuksibani mayam sumai leire ai duk ajikta duk tharam baini jikse lunch ki keno tawge na chak thongge na change ko do ichani pana ma jerum thong ma chage ai do jerum se ngasi anoba style amda thonga pijage jerum thong chaningi kuire chada baina do mayam sum jengmina se ko
थाउसे रिफाइन ऑयल खरा हापे तेंगोटसिगा सुमाइना सिगी तेंगोट कइनोसिगा होय नप्तनबगी जेरुम हापतोइनेबको सिगा दो सुम मयामदो सुम जेंगालके दो यंगमिनसि सिगा जेरुमसे तुगाइरागा हापेबको आई सिगा सुमाइना तिलौसे खितंग खितंग कुपकुपना सोइरागा हापिनेबको तिलौसे सुमाइ हापे ꯃꯌꯥꯝꯗꯨꯒꯤ ꯊꯨꯝ ꯈꯤꯇꯪ ꯑꯃꯁꯨ ꯍꯥꯞꯀꯦ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯏꯁꯟꯒꯦ ꯃꯊꯛꯁꯤꯗ ꯍꯣꯔꯦꯟ ꯍꯥꯎꯅꯕꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯄꯥꯎꯗꯔꯗꯣ ꯑꯗꯨ ꯑꯃꯨꯛ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯏꯁꯟꯒꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯏꯁꯤꯡ ꯀꯩꯅꯣ ꯇꯧꯔꯦꯕ ꯁꯥꯍꯜꯂꯒ ꯊꯝꯃꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁ꯭ꯇꯦꯟꯁꯦ ꯍꯥꯞꯄꯦ ꯁ꯭ꯇꯦꯟ ꯃꯊꯛꯁꯤꯒ ꯊꯥꯡꯒꯠꯂꯒꯦ ꯊꯝ ꯌꯥꯒꯗ꯭ꯔꯥ ꯑꯃ ꯍꯩꯗꯣꯛꯇꯣꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯣ ꯃꯤꯅꯤꯠ 10ꯃꯨꯛ ꯀꯩꯅꯣ ꯇꯧꯒꯦ ꯁ꯭ꯇꯤꯝ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁ꯭ꯇꯤꯝ ꯇꯧꯕꯗꯣ ꯂꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯃꯔꯤꯈꯛꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯃꯨꯛ ꯑꯅꯤꯈꯛ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯁꯦꯝꯃꯒ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯒꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯞꯄꯁꯨ ꯍꯥꯎꯕꯅꯦꯕ ꯑꯩ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯀꯩꯅꯣ ꯇꯧꯗꯕꯒꯤ ꯑꯩꯗꯤꯅꯦ ꯂꯩꯔꯝꯗ꯭ꯔꯦꯕꯀꯣ ꯑꯂꯩꯕ ꯂꯣꯏ ꯑꯗꯨꯗꯨꯅ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯍꯥꯞꯇ꯭ꯔꯦ ꯑꯩꯒꯤꯁꯦ ꯁꯤꯗꯤ ꯑꯩꯗꯤ ꯁꯨꯝ ꯄꯤꯁꯁꯦ ꯈꯥꯏꯔꯦꯕꯀꯣ ꯈꯥꯏꯗ꯭ꯔꯒꯁꯨ ꯁꯨꯝ ꯊꯣꯡꯕ ꯌꯥꯏꯑꯕꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯀꯛ ꯃꯀꯛ ꯇꯧꯔꯒ ꯁꯨꯝ ꯊꯣꯡꯉꯒꯦ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯛ ꯏꯟꯖꯥꯡꯒꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯅꯍꯥꯟꯉꯩꯗꯤ ꯏꯊꯟꯇꯅꯤꯅ ꯆꯥꯅꯤꯡꯗꯕꯅ ꯍꯥꯎꯇꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯏꯟꯖꯥꯡꯁꯤꯡꯗꯣ ꯏꯊꯟꯇ ꯑꯣꯏꯕꯒꯤ ꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯂꯥꯛꯑꯦ ꯃꯤ ꯁꯨꯝ ꯌꯥꯝꯃꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯛ ꯏꯟꯖꯥꯡꯁꯤꯡꯁꯦ ꯃꯤ ꯂꯤꯛꯃꯜꯂꯁꯨ ꯍꯥꯎꯇꯦꯕ ꯏꯟꯖꯥꯡꯁꯦ ꯇꯣꯃꯦꯇꯣꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔꯒꯦ ꯊꯨꯝ ꯍꯥꯞꯄꯦ ꯏꯟꯖꯥꯡ ꯃꯨꯟꯅꯕꯒꯤ ꯃꯌꯥꯝ ꯃꯁꯂꯥꯁꯦ ꯐꯖꯅ ꯃꯨꯟꯅ ꯉꯧꯔꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯖꯦꯔꯨꯝꯁꯦ ꯁꯤꯁꯦ ꯍꯥꯞꯆꯤꯜꯂꯒ ꯉꯥꯛꯇꯪ ꯁꯤꯒ ꯑꯃꯨꯛ ꯃꯁꯂꯥꯁꯦ ꯍꯥꯏꯗꯤ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇꯪꯅꯦ ꯃꯁꯂꯥꯁꯦ ꯀꯩꯅꯣ ꯆꯪꯅꯕꯒꯤ ꯖꯦꯔꯨꯝꯁꯤꯡꯁꯤꯗ
ꯉꯥꯛꯇꯪ ꯊꯝꯒꯦ ꯑꯗꯨꯝ ꯊꯝꯖꯤꯜꯂꯒ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯕ ꯌꯦꯡꯉꯨ ꯃꯆꯨꯗꯤ ꯐꯖꯔꯦ ꯍꯥꯎꯔꯦ ꯂꯩ ꯅꯣꯡꯁꯦ ꯁꯨꯝ ꯆꯨ ꯂꯩꯔꯦꯕꯣ ꯅꯣꯡꯁꯦ ꯌꯦꯡꯉꯨ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ ꯈꯔ ꯂꯥꯡꯉꯦꯕ ꯍꯟꯗꯛꯁꯦ ꯌꯨꯝ ꯁꯥꯕꯒꯤ ꯑꯩꯈꯣꯏ ꯊꯪꯅꯕꯁꯦ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯗꯨꯝ ꯁꯥꯔꯤꯑꯕ ꯑꯗꯨꯒꯤ ꯈꯔ ꯒꯣꯡꯒꯥꯡ ꯇꯧ ꯂꯥꯡꯉꯦ ꯐꯤꯔꯣꯟꯁꯤꯡꯁꯦ ꯀꯪꯉꯝꯃꯔꯣꯏ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧ ꯅꯨꯡꯊꯤ ꯃꯪꯉꯤ ꯉꯁꯥꯏꯉꯩꯗꯤ ꯅꯨꯡꯁꯥꯁꯦ ꯈꯔ ꯁꯥꯗꯣꯛꯑꯝꯕꯅꯤ ꯅꯨꯡꯊꯤ ꯃꯪꯖꯟꯈꯔꯦ ꯐꯤꯁꯤꯡꯁꯦ ꯃꯊꯪꯒꯥ ꯑꯣꯟꯊꯣꯛꯄꯩ ꯀꯥꯈꯠꯂꯛꯏꯅꯤ ꯅꯨꯡꯁꯤꯠꯅꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯄꯥꯏꯊꯔꯝꯃꯤ ꯃꯈꯥꯗ ꯉꯁꯥꯏ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯈꯤꯕꯅꯦꯕ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯇꯣꯃꯦꯇꯣ ꯌꯥꯝ ꯐꯖꯅ ꯄꯥꯡꯒꯠꯂꯛꯏ ꯍꯟꯗꯛ ꯅꯍꯥꯟꯉꯩꯒꯤ ꯃꯇꯝ ꯅꯠꯇꯕꯗ ꯃꯇꯝ ꯇꯣꯃꯦꯇꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯊꯥꯅꯕ ꯃꯇꯝꯗꯨꯒꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯐꯠꯇꯦꯕꯀꯣ ꯍꯧꯖꯤꯛ ꯃꯇꯝ ꯂꯣꯏꯔꯛꯑꯀꯥꯟꯗ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯛꯏ ꯐꯖꯈꯠꯂꯛꯏ ꯃꯌꯥꯝ ꯃꯨꯜꯂꯛꯇꯣꯔꯦ ꯌꯦꯜꯂꯣ ꯈꯔ ꯆꯪꯈꯠꯂꯛꯑꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯟꯅ ꯀꯩꯅꯣ ꯇꯧꯈꯠꯂꯛꯏ ꯄꯥꯡꯈꯠꯂꯛꯏ ꯅꯍꯥꯟ ꯅꯨꯡꯁꯤꯠꯅ ꯁꯤꯁꯦ ꯍꯥꯏꯊꯔꯨꯔꯕꯅꯤ ꯑꯩꯅ ꯉꯥꯛꯊꯠꯂꯦ ꯑꯗꯒꯤ ꯁꯤꯗꯁꯨ ꯄꯥꯝꯕꯤ ꯑꯅꯧꯕꯁꯦ ꯐꯖꯅ ꯄꯥꯡꯈꯠꯂꯛꯏ ꯃꯌꯥꯝ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯕꯅꯦꯕ ꯁꯤꯒꯅꯦ ꯁꯨꯝ ꯀꯩꯅꯣꯗꯣ ꯃꯊꯟꯇ ꯍꯧꯔꯛꯄꯅꯤ ꯁꯤ ꯄꯥꯝꯕꯤꯁꯦ ꯁꯤꯁꯦ ꯐꯖꯅ ꯄꯥꯟꯕ꯭ꯔꯥ ꯁꯤꯒꯁꯨ ꯂꯩꯔꯦ ꯑꯁꯤꯁꯨ ꯃꯊꯟꯇ ꯍꯧꯔꯛꯄꯅꯤ ꯀꯩꯅꯣ ꯍꯧꯔꯛꯄꯗꯨꯒ ꯑꯩꯅꯗꯤ ꯄꯥꯝꯕꯤꯗꯣ ꯐꯖꯩꯌꯦꯅꯅꯦ ꯐꯨꯛꯇꯠꯇ꯭ꯔꯦꯕ ꯐꯨꯛꯇꯠꯇꯅ ꯊꯝꯕꯩ ꯁꯨꯝ ꯆꯥꯎꯍꯜꯂꯦ ꯃꯊꯟꯇ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯍꯧꯔꯛꯄꯁꯤꯅꯕꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯋꯤ ꯌꯥꯡꯅ ꯄꯥꯜꯂꯤ ꯑꯁꯤꯁꯦ ꯎꯈꯥ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯊꯥ ꯑꯍꯨꯝ ꯃꯔꯤꯕꯨ ꯁꯨꯔꯝꯃꯅꯤ ꯁꯤ ꯄꯥꯝꯕꯤꯁꯦ ꯊꯥꯕꯁꯦ ꯁꯤꯁꯦ ꯊꯥꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯃꯨꯟꯗ꯭ꯔꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤꯅꯣ ꯌꯦꯡꯉꯨ ꯈꯥꯃꯦꯟ ꯈꯔ ꯁꯤ ꯈꯥꯃꯦꯟꯁꯦ ꯁꯨꯝ ꯂꯦꯞꯇꯉꯩꯒꯤ ꯄꯥꯜꯂꯤ ꯑꯃꯅꯤ ꯇꯧꯔꯒꯅꯦ ꯁꯨꯝ ꯄꯥꯟꯅ ꯂꯩ ꯁꯤꯁꯦ ꯑꯗꯒꯤ ꯌꯦꯅꯝ ꯂꯩꯔꯦ ꯃꯌꯥꯝ ꯌꯦꯅꯝꯁꯦ ꯐꯖꯔꯦ ꯁꯤꯁꯦ ꯑꯩꯅ ꯈꯔ ꯖꯣꯛꯅ ꯊꯝꯃꯤꯅꯦꯕꯀꯣ ꯍꯌꯦꯡ ꯁꯖꯤꯕꯨꯗ ꯂꯥꯏ ꯀꯠꯀꯦ ꯍꯥꯏꯅ ꯑꯩꯅ ꯄꯥꯝꯕꯤꯁꯦ ꯈꯔ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯕ ꯂꯦꯟꯊꯣꯛꯇꯅ ꯊꯝꯃꯤꯅꯤ ꯁꯤ ꯇꯞ 2-3ꯈꯛꯁꯦ ꯁꯤꯁꯨ ꯂꯩ ꯆꯔꯥ ꯈꯔ ꯍꯧꯔꯦ ꯃꯌꯥꯝ ꯇꯞ ꯂꯩꯇꯗꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯊꯥꯗꯣꯛꯇ꯭ꯔꯤ ꯇꯞ ꯂꯩꯕ ꯆꯠꯄ ꯉꯝꯗꯗꯅ ꯒꯝꯂꯥ ꯂꯩꯕ ꯆꯠꯄ ꯉꯝꯗꯗꯅ ꯊꯥꯗꯣꯛꯇ꯭ꯔꯤ ꯁꯤ ꯃꯊꯟꯇ ꯍꯧꯔꯛꯏꯅꯤ ꯀꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯅ ꯃꯔꯨ ꯄꯥꯏꯔꯛꯑꯒꯅꯦ ꯃꯊꯟꯇ ꯍꯧꯔꯛꯏꯅꯤ ꯁꯤꯁꯦ ꯇꯣꯔꯕꯣꯠ ꯆꯔꯥꯁꯦ ꯌꯦꯅꯝꯁꯦ ꯐꯖꯔꯕꯅꯤ ꯖꯦꯟꯁꯤꯟꯁꯨ ꯈꯔ ꯍꯧꯔꯦ ꯑꯗꯣ ꯐꯣꯏꯗꯠꯇ꯭ꯔꯦ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯖꯦꯟꯁꯤꯟꯁꯦ ꯀꯥꯡꯁꯣꯏ ꯆꯥꯅꯕꯒꯤꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯌꯥꯝꯅ ꯂꯩꯇꯦꯗ ꯑꯇꯩ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯏ ꯑꯩꯈꯣꯏ ꯁꯤꯅꯤ ꯇꯣꯃꯦꯇꯣ ꯈꯔ ꯌꯦꯟꯗꯦꯝ ꯈꯔ ꯊꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤ ꯈꯥꯃꯦꯟꯗꯨꯗꯤ ꯌꯦꯡꯉꯨ ꯀꯌꯥꯝ ꯄꯥꯟꯒꯦ ꯌꯦꯡꯉꯨ ꯃꯆꯥ ꯃꯌꯥꯝ ꯄꯥꯜꯂꯤ ꯃꯌꯥꯝ ꯄꯥꯟꯕꯅꯤꯗ ꯃꯌꯥꯝ ꯄꯥꯜꯂꯤ ꯁꯣꯏꯔꯕ ꯄꯤꯇ꯭ꯔꯨ ꯇꯧꯅ ꯌꯥꯝ ꯄꯥꯟꯕꯅꯤ ꯁꯤꯁꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯍꯦꯛꯄ ꯌꯥꯔꯅꯤ ꯑꯗꯨ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯦ ꯌꯥꯝ ꯄꯥꯜꯂꯦ ꯁꯤꯁꯦ ꯀꯔꯤꯅ ꯆꯤꯛꯊꯠꯈ꯭ꯔꯃꯣ ꯈꯪꯗꯦꯅꯦ ꯈꯣꯒꯥꯏ ꯂꯩꯔꯝꯃꯦ ꯄꯥꯝꯕꯤ 3ꯅꯦꯕꯀꯣ ꯐꯅ ꯌꯥꯝ ꯄꯥꯜꯂꯤ ꯄꯥꯝꯕꯤ 3ꯁꯤꯗ ꯅꯨꯡꯊꯤ ꯃꯪꯉꯦ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯅꯨꯡꯊꯤ ꯃꯪꯉꯁꯨ ꯑꯣꯝꯆꯥꯛꯅꯩꯕꯣ ꯃꯌꯥꯝ ꯍꯤꯟꯖꯥꯡꯅ ꯌꯥꯝ ꯉꯥꯜꯂꯤꯅꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯆꯥꯛ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯆꯥꯛ ꯀꯩꯅꯣ ꯇꯧꯔꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯁꯂꯥꯠ ꯑꯃ ꯂꯩꯔꯦ ꯁꯤ ꯇꯧꯔ ꯁꯨꯝ ꯆꯥꯔꯅꯤ ꯃꯌꯥꯝ ꯑꯇꯩ ꯃꯊꯦꯜꯒ ꯇꯧꯗ꯭ꯔꯦꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯕꯥꯔꯗꯦ ꯕ꯭ꯂꯣꯛꯇꯨꯅ ꯑꯩ ꯇꯣꯉꯥꯟꯅ ꯁꯦꯝꯃꯛꯑꯒꯦ ꯅꯦꯛꯁꯇ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ